ꯑꯍꯥꯟꯕꯗ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ ꯑꯍꯨꯝꯂꯛ ꯁꯨꯕ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯉꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯁꯤꯔꯣꯏ ꯂꯤꯂꯤꯕꯨ ꯉꯥꯛꯁꯦꯟꯗꯨꯅ ꯊꯝꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯗꯣꯛꯇꯔ ꯅꯥꯖꯃꯥ ꯍꯦꯞꯇꯨꯂꯥꯅ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈ꯭ꯔꯦ कांगलुप नाइबा वाखलोंदा थबक तौनरकपना लमदम असिगी लैंगाकलोंदा अचौबा खुरौ ओइरे हाइना मणिपुरगी चीफ मिनिस्टर एन बिरेना फोंदोक्रे मणिपुर पोल्यूशन कंट्रोल बोर्ड ना इम्फाल सिटी मनुंगदा नॉइस पोल्यूशन अमसोंग एयर पोल्यूशन की चांग कया यामना हेंगटपगे हाइबा येंगसिनगदौरी अमदी लमदम असिगी नाट अमदी चटनबीबु मसक ताकपदा लिटरेचर डांस अमदी म्यूजिक ना अचौबा थौदांग लौरी हाइना मणिपुरगी सकनाइरबा फिल्म मेकर अरिबम श्याम शर्माना हाइख्रे खुरुमजरी टाइम्स ऑफ मणिपुर की नुमिदांग पाउ मियेंग ताबिब पुनमकपु अरुणबला तराम नोकचरी ngasi maruiba pausing miyamda sandokna pijari lamdam asigi mahosagi fajaba kaya asibu masak takpada siroi lili na achoba thodang lauribani mahosagi khal kaitharakpana mi gi athengba matamdagi jun gi anganba saruk fawba satpa lili makhalasi mangsilakbugum tawriba si yamna laibak thibani maramaduna stakeholder khudingbakna ngalingai matamda mityeng sangduna siroi lili bu ngak senduna thambagi tangai fadaba leire haina manipur gi governor dr najma heptulana phongdokre wafam asing asi ukrul gi TNL ground pangtokhiba numit mari ni chupna satharakhiba ahumlak suba siroi lili festival loisinbagi thoromda athoiba mithunglengi oiba warol piraduna phongdokhibani mahakna makha taraduna malemgi oina ainga sagi khal kaitharagliba asina lamdam asida piriba saitheng kaya asigi marakta ICAR na lei makal asibu yokhatuna thamnana ba honariba kaya si singthaningai oi karigumba ikoina matam chana lokhatpam thokpa thabak sing lokhat hodaba thoklabadi tanglaba lei makal asi mangkhibagi maram ama oirakpa yai lili khakta natana lamdam asida fangliba mamal yamlaba flora amadi fauna sing asi mangkhiba yabagi akiba laitaba nate lamdam asida fangliba orchid flora amadi fauna kaya asina lamdam asibu malemda masak takpada achoba thodang lauribani maramaduna lamdam asigi miyamna mamal yamlaba mahosagi fajaba kaya asi kananaba honaminasi karigumba siroi festival asi ningthina tongan tongan ba thoram kaya gal loinana pangthoktuna miyamda khanghalabadi lamkoiba kaya ge pukning singsinbadasu achobu mateng oigani hairaduna asigumba festival asina mahosabu kanbada natana lamkoiba kaya ge pukning singchunduna lamdam asigi miyam ge fajaba hospitality asi masak khanghanbadasu achoba mateng oigadoribani haiki festival if packaged and marked properly can become a tourist attraction going by the increase in footfall from the previous edition. The festival can lead to a boom in tourism for the district and state in general, as just the Secretary of Tourism has told us. aigi furup aigi khunai haiba wakhallona mangda thamduna furup ki interest ta thabak tawrakpana leibak asi marache na laingakpada achobu khuro ama oire kangluk ki haiba wakhallon thadoktuna amatta oiba manipur amagidamak mangjil thana chapminarasi haina manipur gi chief minister n birena haikre wafam asing asi first emer gi parade ground pangthokhiba chamaga kungini pan suba manipur police rising day ge thoromda haikibani makna makha taraduna lamdam asida police ki thabak tawba haibasi araiba amadi natte oiriba fibam asida police department na law and order ngakna thamnana bagidamak lawriba thodang asi thaganingai ni laibak thibadi leiwa ki interest na thaiduna thamlaga kangluf naiba wakhallonda thabak tawnarakpana leibak asi tung hallaga chatpagi fibam amada lagliba asini aikhoi pungnamakna lamdam asida pokpani lamdam asida charokpani masida aigi lam haiduna machet setokna bagi wakhallon thadoknarasi leingak asina su furup amatagi interest thokna ba thabak tawdri telaba miwe bagi mapok asida aigi nangi haiduna waraunaroisi haiki Manipuri अपना सकम कंबा नाक बाहर से कुछ हम कमिटेड नहीं फिर नहीं अगर कोई भारत सरकार की लेबर तो मनुष्यों को थी ये मंदिर खादर बात तो हमें अरुगा लंदन से शांति पीस हालत का वो हमें युवा सीधी अब भवन में उसमें कोई वो मैंने हमारे मुकाबला कोई मरीन पांगी मरीन एप्रिके कोई अरुगा प्रजास की लंदन में मुशी ना कुछ नहीं लगा ये भी वो तो प्लाई पैर करके पहुंचे अगर ये भी किसी ना उसमें कोई और भी
masih pun masih pun lagi kalau provinsi apa Manipur mau yang Nakal amaromda Chief Minister na makha taraduna duty na mangde thamduna pumnamak tungoinaram laga mathau tawjuriba police personnel singi tawbimal aikhoina kawpham thokte police department na lawriba thodang asibu ikai khumnaba utpa oina mathau tawna maribak mazati gidamak thawaina pontha pikraba Manipur police ke personnel singi ningsing khubam amasu laingak asina imphal gi mafam chaba ama yenglaga saragani loinana haksang gi fibam fit oiba nupi personnel chama khangetuna nupi commando team amasu thamlagani haina mahakna makha takhi police team ko koi sense sacrifice ke jo moi ko koi memorial stage to sema kana moi ko koi sai putting this there to one koi hai jana man stage ko makala ko kana to this day la sadalo hai which kaisa kan ko hai ikai ko no ko police team na society la mutta hamare la ke mutta stage ki la mutta That's what I am doing. Recognition people. Al-Hadi Laiba, government, central leaders, visionary leaders. They are high to the annual boy, everyone to police people from the ceremony. Ngasigi thorom adugi saruk ama oina Manipur gi Chief Minister N Birena contingent sing yangsin ki loinana manga suba IRB gi CEO parade commander SI Zugesor na luchingduna chatkiba mass pass ki salami Chief Minister na okay mathau ningthi jana tawbugi damak piba DGP trophy for best police station gi ahan bamana More police station ani suba manana Lilong police station ahum suba manana Thobal police station da PK aduga DGP trophy for best battalion gi ahan bamana manga suba Manipur rifles na ani suba manana ani suba Manipur Rifles Battalion aduga ahum suba manana ahum suba IRV gi amade mapan suba IRB Battalion da khosinake thorom aduga mari lainana blood donation camp amasu ahanba Manipur Rifles ki banquet hall da pangthoki. So altogether 150 sir. Imphal manungda thokliba noise pollution asigi chang Hengat hanbada diesel auto na su asobo maram ama ohelli Imphal manungda makhol langbagi chang asi kaya yamna oibagi haibagi matangda numinini chupna noise pollution monitoring Imphal gi mafam ahumda pangthoklagani haina Manipur Pollution Control Board Lamphel Pat ki Assistant Environmental Engineer Dr. W. Rosana Fongdorakli wafam singasi Lamphel Pat laiba Manipur Pollution Control Board ki office ta Dr. W. Roshan ga khanana unaba amada fongdokibani Assistant Environmental Engineer Dr. W. Roshan na makha taraduna Central Pollution Control Board na pirakpa pautaki matung inna Manipur Pollution Control Board na numinini chupna Imphal gi mafam ahumda noise pollution monitoring tawnanaba semsari October 13 amadi 18 ta tangkak ani thokna pre Diwali amadi Diwali haina khaidoktuna mafam ahumda Diwali mamang amadi Diwali numitta Imphal manungda makhol langbagi chang asi kaya yamna hengatpage haibadu khangnanaba honagani MG Avenue Kaisam Part amadi Singjamai hariba mafam sing asida record launanaba Manipur Pollution Control Board na semsare amromda nungsit mot pagi sangsu khangnanaba haiduna Manipur Pollution Control Board ki atopa team amana ambient air quality monitoring su tawgani masina October kundagina November ahum fawba numitara mangani chupna chathagani masida nungsita yawba pollution gi sang asi kaya yawbage habasu monitor tawgani Tom TV na hangba wahangi pakhumda Imphal manungda cheliba diesel auto singdagi tholakpa makol asina noise pollution thokhalliba singi manungda ama oiri adubu auto asibu sariba company nadi noise level yare haina thadorokpani company na ayaba pirabasu noise thokhanbagi sang hengat hanbagi maram amadi oheli haina fongdokhi Sampati ki governor ki paring delay riba lambi asigi lambi mataida monitoring ani suba mafum oina pangthok sagani adigi ahum subadana akhoi singjami parking da oina pangthok sagani hai basi pre Diwali gi oina tangkun mathoi da pangthokani aduga Diwali nimta chu pangthokani adu monitoring gi timings di nungdang wairong gi pung 6 ti hawraga pung 12 bo pangthok sagani noise ki oina akhoi gi diesel auto sigi yamna kaino ba sensitive issue ba ko adigi diesel auto driver sumna su adum yaning da basum media gi thongna adum phongdor pusi yawi adu khwai lori badi masi company dena masi yare aduna certified toraga tharo ko oiba noise level si yare na thador pani na ase akhoi ne heta masi yadi khoti na hairu busu langani ko adu tawodu bu akhoi gi ambient noise na akhoi gi surrounding the all noise di Imphal city de adum hele basi diesel su yamna contributor mani noise ki da ko
aduni hindi heli adu akoina hojik akoigi government gi side tagi su koi pollution gi side tagi su ko alternative mayama akoi hojik taunaba honajari ko Amaromda ngasi police raising day numit asiga mari lainana SP Imphal East District Jogesandra Haubi Jamna District Police asigi oina chakamari panba gari singi oiba garage amadi gymnasium sangabaga loinana gymnasium asida television set amasu thamkhre Technopol District ki manung chanba more dasu thoram asi pangthokhi more police na best police station tarakpada nungaiba phongdokhi hiram asigi mari lainana aikoi gi mihut asapriya gi report ama Hojik more police station ki chamga kunipan suba rising day thoram ga loinana more border town da leiba more police station asina Manipur da leiba police station khudingmak tagi best police station award fanglakpa sida Technopol gi SP TH Bikramjit na award asi fanglakpa si makoi gi hona jamanani amadi makhatana Hena Fagatna Bahona Gani Haiba Wafum Kayama Fungdok Pikre. Thoramasida More the Labour Civil Society Organization Kayana Su Sarugaduna Pangtokle. Tom TV ki dama camera person Ibung Osnagaloina Paudum Jaribi Asapri Alorembam Tom TV News More. Amaromda SP Bikramjit na ngasi traffic police station amasu hangdokre hiramsigi matangda mafam adugi lairiba aikoi gi executive editor Dhamendra Wangkhoim chadagi report ama border town wariba more da akoi tungan mafam kya dagi larul dikaloina to mafam kya dai mi lakpa myam singna akoi more apikba more town da chinba kya asibu control tongno ben ta akoi Manipur police lokholpa sakho thorangi adumba development program am oina tenwan police station gi saruk amoriba more police station gi adumba traffic unit na mangasi akoi tenwan gi police station gi SP Bikramjit na akoi ngasi inauguration to bikre masimangna akoi tungan mai ki kya dagi lakpa myam singa akoi hena solution da khudong chaba ma phangani haibasi more police ge chobu thajaba ma wehuri paudam jariba cameraman Ibung Osnagaloina Dhamendra Wangkhoim more police station adubunga sigi numesi khudong chaba loroga aina more gi praja da so appeal tawjaningadi traffic ki problem asite khoi thana kaktana traffic problem traffic police kaktana solve tobunga moi praja myam khunimang chu punna gyan taminaba ma changi leiriba traffic law status leiriba countries te leiriba traffic law singasi kaidana satpa law violate tawdaba madu tobiganu haina ai amtanga appeal tawjege North Eastern Council Ministry of Donor gi meeting Makada Writers Forum Imphal na Sinduna Numit Humni Chupna Sathagadaba Festival of Literature, Dance and Music ngasi Jain Manipur Dance Academy da hudokre Festival asida Assam, Tripura, Odisha, Arunachal Pradesh, Sikkim yauna tongan ba state sing digi lakpa saknai raba poet, writer, dancer amadi musician kyana sarugyari thoramadu da thoiba mithunglen gi oiba warol piraduna lamdamasi gi saknai raba film maker aribam Sam Sharma hai literature, dance amadi music asi miyoiba khunai ga tatna thanaba yadraba posak amani lamdamasi gi nat amadi chatna bibo malem da masak takpada literature, dance amadi music na achoba thodang lauribani maramaduna ikhoina ikhoigi laizariba lai haraubugi jagoi isai pena amadi literature asi ngak senduna thambagi tangai fadaba lai haiki sai mai iri bisin sigi chapchaba mafam di activity bam thaya na khali makoi ni pi ba kai society da Manipur society makoi ni pi ba agak pa phang ba teloni alo hiti ai wari ni tanga liya le jari okay ngasep jiban do habigi wari ni yang khamir man ngasep jiban do habam le Kumbang nasi ising tinggal lagi fil macam masih mayang hai itu apa kena ising cik kamu hingci ini kesel ini ngasih kiban tu gap tu macam ni dengan ising bukan kan faham kan dia mana kuju itu fungsi masih tak ada nak aku kalau betul thank you Nagaland Chanariba Article 371A extend toguni hairiba asigi matangda laingakna chum aran thidoktuna miyam da khangan gadabani haina UCM na laingakta taksalakpaka loinana lakliba tangkungama toy kaisampat laimajam laikai the framework agreement ki matangda miyam gi mifam ama pangthoktuna khongjang sangsilagani hairi ngasi lamfelda laiba UCM gi office ta pangthokpa pawgi mifam ama da UCM gi president Sunil Karamna framework agreement
agreement na maram oiduna lamdam asigi miyambu maithak tangauduna thamba asi laibak thibani agreement asigi interlocutor oibata natana hojik Nagaland gi governor oriba Arun Rabi Nagaland gi stakeholders singna mifam pangthoktuna agreement asi thasigi kuntrama thoida loisilagani haina loiba asina achumba oirabadi mamang thakta Manipur gi stakeholders singa wari sanagani haikiba du oithokadoribra haina hanglakpaga loinana lamdam asigi laingak liba luchingba humphuna agreement asigi matangda masa masagi declaration pinanaba haikiba wafam ngasi fawba taksindana mana kanduna laiba laibak thibani karigumba agreement asina lamdam asida akaiba pirakpa thoklabadi madugi afafatagi dai tapumba laingak liba luchingba humfuna pugadabni amaromda mamang sahida lamdam asigi furup kayana saruk yaduna pangthokiba October rally da lowkiba warep sing amuk hanna cheksin halagani framework agreement ki mayokta khongjang sangsin mabgidamak miyamna sem saduna laibiu haina miyamdasu appeal tarokdi खनखिबा अदुगुम्बा स्टेकहोल्डर नागा सिंगो स्टेकहोल्डर खनर मतुंग दंगसी थोलै वाफम सिंजे ऑटोनोमस नागा टेरिटोरियल काउंसिल अमा सेम्बा याबगी वाफम अमा ngasi यावरई अदुग लोनना आर्टिकल 371 ए नागालैंड चनरिबा सिंसे एक्सटेंड तोरपा हाइबा वाफम सिमगा थमैबा वाफम सिंगसे यूनाइटेड कमिटी मणिपुरना कांगलोप की मिंगदा थौसिल थौरांग अमत तौबा यारोय हाइबदुगी मनुंगसना तौरपा अदुम खोंथांग अमनी हाइरिबो वाफम सिंगसे यूनाइटेड कमिटी मणिपुरना याबा सुंगंगमोय अदुना हाइरिबो वाफम सिंगसी येंगजरा अकांदा मणिपुर गवर्नमेंटना तसेना हरकंदा ऑटोनोमस नागा टेरिटोरियल काउंसिल आर्टिकल 371 ए से सि चनरगनी हाइबो वाफम अम लाइबसे मणिपुर गवर्नमेंटना काय यामना सुंबनो नत्रगा करी लेरगे खंगमा हाइबना सिंगबो वाफम सिंगसे मणिपुर मियामदा clarification ama tawgadabani haibasigi farm oiba state namakak Manipur langa ki thambiu haiba wafam singe thamjani Kumza lising ani tara taruki MPSC exam ki matang da High Court na pirakliba order asi laingak na haksin na lobaka loinana senaram sing sairak pigadabni haina All Manipur Student Union amsuna laingak ta section wa thamlakli ngasi thangwei banda laiba mahairoi loop asigi mayai loi sangda pangthokiba paugi mifam amada loop asigi president Peter Laistrom na kumza lising ani ga tara taruki MPSC exam asi aran ba yaure haina matam kaya gi mamang dagi amsuna mamiyam da khanghan bata natana mari leinaba singda thengkhang kaya da wakatuna lakli handakta Manipur High Court na tarakliba order asi laingak na haksin na lobuta natana wathok asida January bamba punamak achum aran naidana cherak pigadabani loinana CBI na thijinba matamda laingak amadi MPS sina saugatuna aranba tauriba kaya asibu para tambigadabani amromda MPSC gi ex secretary Samlal Puniabu deputation da thananaba thoropa order asi live activity investigation toromdaida deputation da thadokiba habasi achumba kaya fongna losinaba thorangni mahiroi kaya bu ningba kahen kibata natana lamdam asigi miyamna MPSC da thamlamba thajaba mangkiba asi lamdam asigi oina sauna mangjaba amani mangkiba thajaba sing hanjin hanbana punumaki yaifaba oigini haina mahakna makha takhi पालिबा लेंगाक असिना खनख्रबा नियम लाना खनख्रबा अदुगुमलबा अदुगुम सिंग थबक तौख्रबा खनख्रबा सिंग अदु इमीडिएटली टर्मिनेट तौगदबनी ngasi mahiro singna ninganaba poiba experience singna ninganaba poiba singa sa si athuma tamda konduna justice tamporaga achumba lambi afaba lambi mahiro singi damakta sengna MPSC ama thonglauna hangaleri chunna exam tawri habasa leibak myam da khangan ba matam oire aduna paliba lengak na January ba khudimak thabak chingdagi terminate tawraga masa masa gi chanaba daita dandi pigadamni hana emsuna midai thongna thamjari Imungi fibam da yamna khudong chadraba amadi leifam leitraba imung amang asi Chief Minister N Biren gi mityang makhada lainanaba lam lainanaba senfam kusina kibakal loinana hingnanaba pambai oinanaba sel gi mateng pikre pasoi kendro gi manung channa laiba sagolban tera yengkhom leirakta laiba sadokpam sana hanbi mapuroiba laikidraba Ramesor mahaki masanupa mit udraba action sadokpam amadi masanupi twinkle gi leifam leitraba awaba du ubadagi miyam gi numita laktuna Chief Minister N Biren ga unake mapuroiba layengna ba hona bada makoigi laizaba lamsing yon thokibadagi laifam laitraba amadi mit udraba masanupa gi awaba du ubada Chief Minister na angamba mateng pangani haibadagi ngasi DC Imphal West and Pravin amadi Jenimski MS and Jitendra mari lainaba department gi miyoi seng amadi Chief Minister gi maikai gi tharakpa miyoi singna makoigi lainana ba lam gi saruk
handoknanaba senfam amadi hingnabagi mateng oinanaba selgi tengbang adu kusinakibani yengkhom leirak development club ki sanglenda pangthokpa chamba thorom amada senfam sing adu kusinaki chief minister n birena honorak liba asigi matangda sadokpam sanahanbina mapuroiba laikhidraba matungda lainanaba mafam laitaba amadi mamit udraba machanopa asigi awaba asi ubiduna hona birakpa asi yamna nungai asigumba mateng pangbirakpa asi mamangda lairamba chief minister amatana tarokide haiki khangde phibam asuki matik chadabana awapagi matani yum hingol leirasu isa sumamit uningi mioi banina idai imai cha hingnabagi lambi su upai laite haibang khangde loimak haini halaitana thagatledade aina haibang khangdana amuk hana aina phangaroidaba asuk yamna waraba igi kanosida ai haibang khangdana amuk hana aina kaimbau ngamaroidaba posida haibang khangdana thagatle phawai se haningai leitan nuai kamaina haiduna di direct khangde haibadi kaidawraga kamaina haiba ai adumaina haibadi sengna de hete adubu mayamna mating pangakpasidagi ai sengna thagachari mayamna mating pangbirakpasina Yengkhom Leirak Development Club ki President Hijam Ibosobana haikibada Chief Minister and Birena yamna pukchal chauna mateng pangbirakpasi asuki matik nungai asigumba asi atangbani makhata na mamit udraba masa asina yum asi punana ba vocational training gumba ama tamhaningi haike mateng pangbaji mina mateng pangbuda kyam kuin panggadoino adu mana masana vocational training am satlaga ngasai blind school ni khangde magi kanoda mai jo om ta hom ta de magi mama masanupi man line thak pangam ni masim tang hajar ga matang lo sin khoi club side hauzik pawgi marakhan aten break amtang logzari Diwali amasung Ningol Jacobana lakpaga iroinana Sangai Honda na festival asida Honda cars ki ahenba discount sing pizari. Hauzik lariba Honda cars ki discount sing adudi Honda Amage up to 42,000, Honda Jazz up to 50,000, Honda WRV up to 45,000, Honda City up to 62,000, Honda VRV up to 1,10,000, Honda Civic up to 2,50,000. Honda CRV up to rupees 5 lakh. Attractive oiraba discount sing asi lakliba October 19 gi mangoinana lawbi hogadabani. Discount sing asi gidamak terms and conditions khara laizai loinana madik charaba servicing center su laizari. Akupa marol gidamak ngasimak lengsin birau Sangai Honda Ghari Airport Road Imphal Manipur. Break ki matungda mayam mukhanna taram nokchari lakliba ningol sakobagi thoram asigi mangoinana pot chai leiba lakliba miyam dagi karbar wala singna mamal hena lahudanaba amadi namthak tarokpada ngakthok chananaba miyam na mateng pangane haina consumer club manipur gi president T Phulsal Sharmana thadrok cherol amana hairakli serol asina makha tarak lebdi hauzik manipur gi kaithel khuding makta online dagi chelaga pusilakpa pot chai seng maru oina induction water filter rice cooker na chingba polam kayada warranty 1 year 2 year haina tharaga warranty pidaba yamna yaure maram asina asigumba polam sing asi consumer singna laibiganu haiba polam sing asi servicing center laitaba China dagi Korea dagi Thailand dagi amade Myanmar dagi purakba ngaktani maram asina haiba sing asidagi miyamna section view karigumba pot sai sing laibiba miyoi singna namthak torokpa oidaba torokpa sing nungaitaba amade pendaba lairabadi pauna bazar da laiba consumer club manipur gi office ta lakpiduna tanabiu amade mobile number 7629933367 da pau bibiu hairakli nakaramoromada dukan famliba isil inaw singna su yongadoriba posai sing adu footpath putoktuna yonbikanu masina miyam gi sathok sasinda khudong chadaba kaya thokhalli hiram asigi matangda Imphal Municipal Corporation amade city police na su mangjongna miyamna maningtamna pochai leiba fangnana ba honagadabani hairakli
इम्फालगी इरोइसेम्बदा लैबा मणिपुर जूलॉजिकल गार्डन दा था सिगी तरा तरेटा कैबुल लमजाउ नेशनल पार्क तगी संगाई पुरकनी हाइबगी पाउ फंगबदगी टॉम टीवी की पाउमी कांगबु अमना मफम अदुदा संगसिंदुना पाउ लौननबा होनरुबदा मफम अदुदा चंगहलखिद्रे लोइनना डायरेक्टर उनगे हाइजरुबा मतमदसु मफम अदुदा लैरंबा सिक्योरिटी पर्सनल सिंगना अयुक्तगी कनागुंबा अमत्ता साक सानद्री हाइना जूलॉजिकल गार्डन असिगी मियोय अमत्ता उनहलखिद्रे नाकल अमरोमदा नुमित असिदा जूदा लमकोइबा लाखिबा मियोय कया संगहलखिदबगा लोइनना ऑथोरिटी की माइकेदगी मतम अमा लेप्टिबा फाउबा जूदा कनागुंबा मियोय अमता चंगबग अयाबा पिरोय हाइरी यारिपोक म्युनिसिपल काउंसिल YMC की चेयरपर्सन एल हरिप्यारी देबी अमसोंग वाइस चांसलर ngakpigani vice chairperson Dilip ani gi mathakta councillor singna tharakiba no confidence motion mai pakibaga loinana council asigi anoba chairperson ama khanana bagi damak councillor sing camp to wahona kre councillor singna tharakiba motion adu thasigi tarataretta thobal gi deputy commissioner and bandana devina presiding officer oiduna DC conference hall da akhanaba mifam ama punna ward मापन लैबा YMC की काउंसिलर मापन मकना सरुग्यादुना पांगथोक्तुना खनखे मिफम अदुना चेयरपर्सन अमसुंग वाइस चेयरपर्सन की अनिरक थोकना सेक्रेट बोर्ड लौनबदा चेयरपर्सन की मथक्ता थारखिबा मोशन अदुबु पुन्ना काउंसिलर मापन लैबगी मनुंगदा काउंसिलर मंगाना सगोतखि अदुगा वाइस चेयरपर्सन की मथक्ता थारखिबा नो कॉन्फिडेंस मोशन दना काउंसिलर मापन की मनुंगदा काउंसिलर तरुकना सगोतुना बोर्ड पीखिबदगी मोशन अनिमक पास तौरे हाइना प्रिसाइडिंग ऑफिसर ना मिफम अदुदा लाउथोके थाजनिंगाई ओइबा पाउ अमदा हौजिक YMC की अनोबा चेयरपर्सन खननबा काउंसिलर सिंह कैंप तौदुना लैरी वार्ड नंबर 9 की काउंसिलर श्रीमती लोंगजम कमला देवीना अनोबा चेयरपर्सन ओइना खलबा याय पनबा याबदी YMC की अपुनबा काउंसिलर मापन की मनुंगदा काउंसिलर मंगा मखोइगी हानगी पार्टी थादोकलमलगा हंदकता नौना BJP दा यावरखिबनी BJP दा यावरखिबा सिंह की मनुंगदा काउंसिलर एल कमलाशु अमनी लमदम असिदा लैबा स्कूल सिंग असि निंगथीना सलाइननबा स्कूल कमीशन अमा सेंबगी तंगाई फदबा लैरे हाइना काउंसिल ऑफ हायर सेकेंडरी एजुकेशन मणिपुर की चेयरमैन एल महेंद्रना फोंदोक्रे वाफम असि ngase mahiroi luf deshamna sinduna mamang thagi kunga mapanda pangthokiba state level environmental written quiz competition 2019 gi makok mathang taraba mahiroi singda mana mathum yanthokpagi thorom amada athoiba mithunglen gi oiba warol piratuna फोंदोखिबनी पैलेस कंपाउंड लैबा लमयान बसंगलेंदा पांगथोकिबा थोरम अदुदा महेंद्रना मखा तारदुना कॉलेज अमसुंग यूनिवर्सिटी सिंग असि यंगसिननबा यूनिवर्सिटी ग्रांट कमीशन लैबगुम स्कूल कमीशन लिंखटकदबनी लमदम असिदा स्कूल कमीशन लैतबना मरी लैनबा डिपार्टमेंट सिंगना यंगसिंदुना लाकली मसिना महिरोय सिंगदा मगुन लैबा महै पीबदा अवार्ड पदुमक मायोकनरी अमरोमदा देसामना पांगथोकिबा क्विज कंपटीशन असि महै यानबा एकेडमिक एक्सरसाइज अमनी मसिना महिरोय सिंगदा टेक्स्ट बुक तगी फंगबा महै अदुगी मथक्ता अनोबो वाखल लौसिंग कया पीबा ngamlagani हाइखी छात्र छात्री सिंगे वखलोंदा कॉम्पिटिटिव जिल्लामा फावन बदनतना द नॉलेज एक्वायरिंग एक्सरसाइज अमा पांथोकपसे एकोय खुदिमकी मणिपुर की होइना मणिपुर लेरबा छात्र छात्री सिंगे होइना यामना लाइव फबनी लोइना मकोइदा लमजेन तानबगी कंपटीशन की लमजेन तानबगी इनोगुना महापी बनी हाइदना इलोजगे बुकिश नॉलेज में लेरबदगी मधु खितंग कॉम्पिटिटिव ऑथोगा खरे हेन पानिंगा स्कूल की एग्जाम पास तौना विदमुक्ता मार्क फंगना विदमुक्ता पाबना तो तोंगान बा कॉम्पिटिशन में लेरे कॉम्पिटिशन बि यौन बगी इथिल अमदी कॉम्पिटिशन दुदा सर्व यार कांदा सर्व यार दुगी काना बोइना खंगम द मटेरियल में आमा खंगम द एलिमेंट्स में आमा मोइना पारा कांदा वखल सुशलोवा करी मुखरदी काना हुआ अदु दुगी लबेल में लाकत्रा है बगी आसाद ने कोई ना रिटर्न स्टेट लेवल प्रांतिमा हजिक कोई नमस्कार सुरन वसे किने बकुदो सी सम समरी कोई याम ने ने बिजल सुनसदे कांगलुप अनि थोकना खाइदोक्तुना पांगथोकिबा क्विज कंपटीशन अदुगी क्लास 5 तकिना 7 फाउगी कांगलुपता स्टैंडर्ड रॉबर्ट हायर सेकेंडरी स्कूल कांचीपुर के महिरोय MKM सहित अफ्रीदीना अदुगा क्लास 8 तकिना क्लास 10 फाउगी कांगलुपतना हेरिटेज कॉन्वेंट की महिरोय लाइसांगथेम लांगोनबीना अहानबा मना लौखी लोइनना कांगलुप अनिमक्ता महिरोय कुनगा तरेत्ता कंसोलेशन प्राइज सु पीखी
Bugyor Institute of Management and Information Technology ki Teachers Day cum Cultural Fest 2019 ngasi sangai prog da laiba SYDC Community Hall da pangtokre thoramadu da Social Scientist Dr. Danabir Laistram Institute asigi Director Dr. M Biren Singh DM College of Commerce ki Assistant Professor Dr. Wangkem Priyokumar amadi sangai pro Naharol Club ki Secretary T Khumansna Singh na athoiba langbirak pasing oina sarugyakhi athoiba mithunglen gi oiba warol piradana Dr. Danabir Laistram na ngasi gi haurakliba mahiroi singna tungda Manipur ki laibak lekpadoribani mahiroi sing asina hayeng trail laklaba matungda fizet phigai setuna mina hundok lamba achapot khunduna sarak pakanda matamdu ki mirol na hojik ki mirol asibu yamna thina nganglakadaba singdagi ngakthokna ba haurakliba mahiroi amadi ngasi gi mirol asina matam manghandana haidokhiba wangakna tungi yaifanabagi damak karigumba kharadi toromba mathok tai haike amaromda institute asigi director Dr. M Biren na institute asida tamliba mahiroi singi laijaba talent uthokna ba phambak ama pibagal loinana mahiroi amadi oza ani gi marakta lainaba mari hantarakliba asigi matangdasu mahiroi singda khanghan ningduna ahenba afaba mari purakna badgi damak ngasigi Teachers Day cum Cultural Fest asi pangthokpani haiki Science and technology to वगैरह information technology to वगैरह computer science to वगैरह जगोई racing to वगैरह game to वगैरह अमत वगैरह लोग हम देखते हैं मौदी मोई दिखी तो है यार हेन बनी को मगुल लेगा नोई का दुख हम दवा सगोर ममागी मतका उ मकर असमों पुई ना अच्छा और साउ सात संदल निखंग दवा ऐ खत्म गुजरी का उकक से सात संदल निखंग में सगोर ना क्या होंगे ना नोई ना जी नोई ना तक ले बस है मणिपुर को वॉल्यूम से सात संदल ने that is handled not a mere wooden उन्नति का सुनगी सिगी लंजिदी तो सिगी दमुक्त चाबल न सिरगो केम दायरो अखोई नसी टीचर्स डे सी छात्र सिंह अखोई मखोई की सपोर्ट तौदना मखोई छात्र सिंह ओजा सिंह बो हेन फव मरी थमनबा छात्र सिंह ओजा सिंह क्याम नुक्सिजबा मखोई छात्र सिंह की दमक ओजा सिंह क्याम कथोकपा हाइमल सिंह मैमदो अदुगी मैमदो उथोकसनबा खोई सिगी बिब्योर इंस्टीट्यूट ऑफ मैनेजमेंट इंफॉर्मेशन टेक्नोलॉजी टीचर्स डे कम कल्चरल फेस्टिवल 2019 सी असे सिंजल लांगजब मियोइबगी पुंसिबो सानापोट कुमना खनबा खुराइजम रतन पार्टी द संजरकदबनी हाइना आइना थिंख्रबा लालहोलुब कंगलेपा कम्युनिस्ट पार्टी मिलिटरी जॉइंट कमिटी की डिपार्टमेंट ऑफ पब्लिसिटी एंड प्रोपेगेंडा की सेक्रेटरी निंगथेम मंगांगना थादरोप चेरोल अमना हाइरकली चेरोल असिना मखा तारकलिबदी कंगलेपा असिदा यामना तोइना थोकपा थोकदोक अमा ओइना सेंजाव पाइबा मियोइ कयाना समजरबा मियोइ कयागी पुंसिबो कैसु लेतना खनबा अमदी मसागी खुदोंग चावा अनिंगबा अपांबा खरगिदमक मियोइ कयागी पुंसिबो सानापोकोन खनबगा लोइनना नामथाक तौदुना मियोइ कयागी सिंबु मतपीदुना लाकली मसी सेंजाव पाइबा सिंगी फट्रबा लमचेट अमनी सेलबु पाइरबदी अचुम अरान येंगदना तौनिंगबता तौबा अमदी अरान बपुनमक सेल न मेनबा यारनी खलकलिबा मियोइ सिंग असिगी मथक्ता अचौबा परा अमा तंबिनबगी मतांगदा पार्टी असिगी ऑर्डिनेंस कमिटीना मतम सांगना खनदुना लाकलबनी हिरम असिगी मरी लैनना मियोइ कयाना पेंडबगी खोलावगा लोइनना पार्टी असिदा वाकट कया लाकपदगी खुराई थांगजम लैकाइदगी खुराइजम निमाइचरनगी मसानुपा खुराइजम रतनगी मथक्ता पार्टीना कुपना थिजलबा मतुंगदा मियोइ असि मरा लेरे हाइना खंगबंगमले मरमदुना केएस रतन पार्टी असिदा नुमित हुमनी फावबगी मनुंगदा संजरक्तुना हिरम असigi matangda wakal taminagadabani piriba matam amadi warning asibu nathaiदुना मखा ताना फत्रबा हाइनबसिंग चथदुना लैरबदी पार्टी असिना अकन बचराक पिगनी हाइरकली पोक्सोबो लाना सिजनबा अमदी कोर्टा केस लैरिंगै सेरक असिदा इमुंग मनुंगदा अकी अखंग हंजिन हंजिन पिबा यानिंगदे हाइना ngasi मणिपुर प्रेस क्लब ता JSC against the brutal killing of Pari Imom कर्नल लुफकी थौमी सिंगना पौमी सिंग उनबा अमदा ह्यूमन राइट्स एक्टिविस्ट मीना चिरुना फोंदोखरे महाकना मखा तारदुना पोक्सोगी मरुमदा कनागुंबा खरा खुदोंग चाबल लौननबा होनबिरबा असि यामना लाइवक थिबनी हिरम असि मतंगदा मरी लेनबा लैंगा की हाई अथॉरिटी सिंगना अकनबा मियेंग संगबिउ हाइबा यावना वाफम कया मसु फोंदोखी गदोबा एक से लाना चखिबा तारगदी कोर्ट से दंगासी वयल बतपथरे असिंगबा अचुम्बा नुपी सिंगी अचुम्बा वयल फंगबदा तपथरे हाइबसे हाइमन बथो ओइदरा हाइना
aina khanjabani aduduna pokso hairiba ek sibu lana lamjing biba mama mapa sing da su request tawningi amu hanna asigumba thodok sing asigumba angang piiba angang sing bu akhoi gi accused namna oihanba adudagi magi career manghanba magi career da natana mayum makai thugai mob justice tawraga migi mayum makai thugai biba adudagi mama mapa bu macha gi matha dagi setna ba khona biba se to ose lepase haibas last oina appeal tawningbani Human Rights Defender Manipur SRDM na linkhat ki ba chahi manga mapung pharak pagi komon thorong ga mari laina na ngasi mongsangai de laiba all as home da free medical camp ama pangthokre health department ka khusam na sinduna pangthoki ba camp aduda home asida lairiba ahal humfurom da lemna laing fanghan ki National Institute for the Empowerment of Persons with Intellectual Disability NIEPID na State Commissioner for Persons with Disabilities Relief Center for the Welfare of Differently Abled Persons Manipur amadi All Tribal Disabled Union Manipur ga khusam naduna person with intellectual disability singi nomugi oiba identification and assessment camp amangasi Manipur Press Club ta pangthokre intellectual disability oiraba mioi chahum henbana saruk yaduna pangthokiba camp aduga mari lainana NIEPID Secunderabad की Pediatrics की Assistant Professor Dr. G. Mary Anurupa na Intellectual Disability na naraba mioi sing khang doktona matam sana mi eng sanghong nabagi wakalonda ngasigi asigumba camp asi pangthokpani loina na akhanaba educator Doctor amadi nurse singi khudong chaba piduna makoi bu pukning thogatpaga loina na micham miyam gumna khunai asida hingnana bagi lambi ama pinana ba honagani haiki We would like to discover many schools who require the computer assisted programs, and we support them with the infrastructure and we support them with the computers so that it will be a learning process from them, and we mainly included as a team. So every year we are the team members, we are coming for the past 5 years, and we are in the way of identifying the children and getting them helped out. Hauzik Paugi Marthan aten break amatanga luxury. Prabhavati Handloom brings you special offers for Ningol Chakoba. Ningol Chakoba na lakpa sida makhal kayagi fi fanek fangbiragani. Laisabi, yum palabi, ahal oiraba ima singna set payaba, inbayaba, fizol kudingmak fangbiragani. Ngasi maglengsin bira u Prabhavati Handloom. Moirang khom sawgaizam lairak machin natraga. Aikoigi phone number 6909126615 natraga 700580023 da call tobira u. Prabhavati Handloom. Lakadoriba Ningol Chakobada set innabagidamag quality lairaba ahongba mamalda pinabagidamag sem saduna lairaba Nagamapal Ima Kaithel opposite ki first floor da laiba Showers Boutique showroom inat ki oiba apama makhalgi firol suna phangadaba showroom loinana Christian singi wedding da season aba wedding gown su mafam asida phangbigani nupi gagdagi natana angang sing amadi jeans ki pants shirt half pant coat vest coat kurta pajama faijom kurkur faijom amadi ready made faijom makal suna phangaw mafam Yam nueva pao mana mafam masida adom adongi apama design kuding makki order slogzari amtang lengshin biro khwai brahmapur nagamapal ima kaithel gi opposite gi fast food da leriba Showers Boutique nupi ekhoi gi di khongthang khuding sexing ngai ngaktani mafam matam khudi makta aina cheksinduna talakli adubu mahausayi khongchatnina khudong thiningai atumak oi Manipur da ahan boina iramdam masida sajaba Ningol khudo adubu ngasidi akhoi chingnaningai oidre akhoi gi damak Bright Enterprises ki Ningol khudo Break matungda makhataba pau pizari Thawal wangmataba sorok makhalai kaida laiba Social Service and Welfare Association SSAWA Thawal linkhat kibagi chahi kontra mapung pharak pagi thauram
ngasi nat ki oiba makhal mathel gi thorong kya ga loinana association asigi lampakta pangthokre thorom aduda khangabo kendra gi MLA Okram Surjakumar SSAWA gi Vice President L Ibo Pisak Thawbal Municipal Council Ward number 1 gi Councillor Srimati Okram Inautombi Devi Ward Asimaki member Ningombam Anita Devi amadi Ningombam Nanda Singh na thoiba language pasing oina sarugya ke mapo kumon thorom aduga mari leinana association asibu ahan bo oina hodok piramba member sing amadi sahi yamlaba ahal kya da association gi maikei degi achamba khudol posting pidun ikakhumna ba utki Lapulapang kalacha mathangda Manipuri classical dance pu mapan lamda hena masak khangana bagi achoba thodang loriba samarpan na sinduna thasigi kunda international classical Manipuri dance festival pangthok lagani haina samarpan gi coordinator Latasna Devina fongdokre ngasi Manipur press club ta pangthokiba paugi mifam amada Latasna na makha taraduna Zen dance academy da pangthok doriba festival asida Bharat ki atai state ki singdagi mathakta Bangladesh tagi lakpa classical Manipuri dance pu pamjaba amadi saukhana na bahona bada achoba thodang loriba artist Kungamari Lomna classical Manipuri dance utkani masida lamdam asigi miyamna sarugyabiduna pangthokodoriba festival ase mapung phan biu haiki Lions Club of Imphal Southeastern Sinduna Charter Presentation Pibuki Thorom Ama ngasi MG Avenue de Laiba Hotel Nirmala da pangthokre Thorom asigi sarukama oina Lions Club International District 322D gi District Governor Lion Pravin Agarwal na Charter Presentation Pibuga loinana Anuba Lions Club ki member sing ikai khumnaba utki Lions Club Imphal Southern Eastern gi President Lion Dr. CS Manglem na fongdorokpada CS Charter Presentation asi Lions Club International District na lamdam asigi thauna faba Lion members mayam da pibani organization asina hana dagi humanity gi ground da lamdam asigi miyam gi mateng pangduna laksabani makha tanasu pangkhigani haiki Southeastern Lion Club ki Charter Presentation ji we Lion Club ki to ko na we greatest kari haitare Lion Club member mayam da induct wibani koi sponsoring club ti Lions Club of Imphal Lions Club Imphal East na sponsor tawraga koi new member yaujabani adu ngasi di charter presentation phangai koi Lions Club ti honar mutungda Lions Club ti in the service of mankind haitare service ta mankind gi kenoda thabak tokjere hena chongthorok pangaktani ngasi sanura laikol chindrel unicam sinduna felicitation cum training program ama khurai kongpal laisram laikai laiba chanura laikai chindrel home da pangthokre thoromasi da birla emporium private limited ki proprietor y birla devi amasung tom tv gi news anchor amadi sahi asigi Iowa India Mrs Photogenic amasung brand ambassador gi title fanglakrabi Mrs Haripriya Tongbram anibu ikai khumnaba uladuna appreciation award khusinake thoromasi ga mari lainana Mrs Haripriya Tongbram na magi punsi wari liraduna home asigi angang singda message kaya pikhi mi oina poklabadi akhoi se adi whatever akhoi na di ai matam amada ai se ai muklai bak thiba leite na khan gi ba matam tu da lai bak thiba du gi ne ba ai na ngasi success ori se ishora ne haina ba malai ba do everything happens for good ishora khoi na piri si gi maram loi mak lai ba maram se thiru rakanda aina wagi badugi mahai ne bangasi aina phangi se aduna nakoi wakal sonda ganu koi yam lairi akoi punamak lairi Sir Somendro wasu I really appreciate from the deep of my heart and I'll pray for you and you people and my beloved children. Mizoram da truck mapu sing amadi driver singna National Highway 306 ki fibam yamna fatabagi mayokta matam kaktaba highway ban ta kaukre haukiba sago se numitagi kaukiba ban adu Mizoram Truck Owners Association amadi Mizoram Truck Drivers Association ani napuna kaukibani lambi fatabana maram oiraga Mizoram gi Kwan Puiga Assam gi Silser ga faunariba highway asida asok apan amadi mi laikhidaba yauna khudong thiba kaya nangkiba laikre hairi ban kauriba singna lambi asi matik chana semjin riba fauba ban handok loi hairi Manipur da khundariba maring furup na Christian lining chatringai mamang ngalingai matamdagi hauna
पांगथोक्तुना लाक्लबा लौरोक ममांगदा पांगथोकपा मरिंग फुरुपकी ख्वाइदगी चौबा थौरम अमा ओइरिबा लमकालाई थौरम ngasi मरिंग उपारूप असेंबली ना सिंदुना टेक्नोपोल डिस्ट्रिक्ट के लाइजिंग मिनो विलेजता पांगथोक्रे आवर कल्चर आवर आइडेंटिटी हाइबा थीमदा पांगथोकिबा ngasi की थौरम अदुदा टेक्नोपोल असेंबली कॉन्स्टिट्यूएंसी की एमएलए DK Karung Thangna अथोइबा मिथुंगलैंड ऑटोनोमस डिस्ट्रिक्ट काउंसिल कांगपोकपी की चेयरमैन डॉक्टर ML Dominic Kौसौवाना थौरमपु ओइबना लोइनना लांगोल DCC के मेंबर CS मेशिल अमदि खोइबु DCC के मेंबर M मोरुंगसुनना अखनबा मिथुंगलेन सिंह ओइना सरुक याखे थौरमदुदा मरिंग उपारूप असेंबली MUA की सोशल एंड कल्चरल सेक्रेटरी KS अंगदुमना थौरमगी नुंगी ओइबा वारोल पिरदुना हाई लमकलाई थौरम असि मरिंग सिंहना क्रिस्टियन लाइनिंग चट्रिंगे ममांगदा चटनदुना लाक्लबा मरिंग फुरुकी लौरोक ममांगदा पांगथोकपा थौरम अमनी थौरम असि लू हेनबगसु यामना मरी लैनै लोइनना लाकदोरिबा सहीदा खुलदा अवा अना थोक्तनबा लाइनिंग लाइसोन क्यागा लोइनना इसिंग खोंग सेंगबा अमदी लंबी थोंग सेंगबगी थौरम सिंह पांगथोकपनी हाइखि सही अमदा वंस अक्टोबर थादा मसी कुमैसी पांगथोई अखोइना सुम यंगलकपदा अदो अखोरमददी लमकला हेबसी इसिंग खोंग हाना इराय नुमिता इसिंग खोंग हाना लंबी सेमगनी मदुगी कुमै अमा तौरकनी अनि सुबदा लमतंग का आइना लमतंग लंबी अचौबा मेन रोड से सेंगदोकपा हाइबनी अखोइगी लमकला हाइबगी कुमै से थौरम अदुगा मरी लैनना लाइचिंग मिनो खुलगी विलेज सेक्रेटरी W लाइखमना फोंदोरकपदा ngasi पांगथोक्लिबा लमका लाई हाइबा थौरम असि लू हेनबगसु मरी लैनबा हार्वेस्टिंग की ममांगदा पांगथोकपा मरिंग सिंगी ख्वाइदगी चौबा सही अमदा सुक्सोय सोइदना पांगथोक्तबा यादबा थौरम अमनी थौरम असिदा मियामना खुलगी खुनथोंगदा चतुना मरिंग सिंगी पुंसिगा मरी लैनबा मखल मखा क्यागी इसै सकपा अमदी मयाम पुना सागलेन चामिनबा हाइबसी सोइदना तौद्रबा याद्रबा थौरम अमा ओइना ngasi फावबा चथदुना लाकली हाइखि अखोइगी जाक अनौबा चाननाय की दमकता थबक सुननाय की दमकता हाइरिबल खौसिंगसे खाउननबगी दमकता येननबगी दमकता अदुगुमना पांगथोकपा क्वाइदगी याम फजबा मरु ओइबा क्वाइदगी चावबा सही मद पांगथोकपा याद्रबा अदुगुमा मरिंग कस्टम की ओइबा लमतंग क्लाइनी हौजे मुख सानबगी पाउ फंगबिगनी District Football Association Moirang Sinduna Ahanba El Kirani Memorial First Division Football League ngasi sanakiba match ta SYC na 11 Star bu panjin ahum amada maichiba pikre Amaromda District Football Association Bisnupur na sinduna chathariba taramari suba and Balananda Memorial Second Division Football League ngasi sanakiba match ta SWC Isokna KYSC Khazaribu panjin ani amada maichiba pikre ngasi nungtil phongkhiba pause singda kari kari maru iba pau yauri bage habdo mem punna mu mieng taminasi कंगलैपाकी मैरा पुलिस मेमोरियल पार्क अमदी पुलिस मेमोरियल म्यूजियम सेंपलगनी चीफ मिनिस्टर एन बीरेन मणिपुर की गवर्नर ने सरुक यादुना अहुम सुबह सिरोय फेस्टिवल लोइसिंबगी थौम पांगथोखरे इम्फाल मनुंगदा नॉइस पोल्यूशन थोनबदा डीजल ऑक्टोसिना अचौब मरम ओहेले W रोशन यारीपोक म्युनिसिपल काउंसिल के अनौब चेयरपर्सन खन्ननबा केम हौखरे मोरेदा WY टेबलेट लुपा चामगे तरागनी थोय इम्फालदना लुपा चामगे मरी फंगे रिपोर्ट पांडम मणिपुर पुलिस की सामग कुनगनिपान सुबह राइजिंग डे पांगथोखरे नुपी पुलिस पर्सनल चाम खंगलगा कमांडो ट्रेनिंग पीननबा होनरगनी चीफ मिनिस्टर RN रवि अमदी नगागी CSO सिंह यानकिब ओइरमगनी सिंगनबा मणिपुर की अपुनबगी सक्तम सोप याबा वाफम खरा वायरल ओइलकपदा यूसेम मई होंग सावरे टेरिटोरियल काउंसिल ओइगेरा आर्टिकल 371 एक्सटेंड तौबो ओइगेरा अमत यारोय यूसेम मौनाहामा थौरी यालग सिरमे नुपी मयुम नदी सिंगनै हाइरे कंगला पाव वाथोक अमगी वारुसिन पुरनब होनबदा अतोप वाथोक अम लाक्तनबा सेंटर न सिंबियो बीरेन स्टेट असिदा शासन तौरिबा बीजेपी न लुसिंबा सरकार चिन खक्तगी सरकार ने रामेसो सेंटर न नगा इशू लोसिंबा पांबा फोंदोखरे
Pauzen aigi haibo wakalun thadok laga punna thabak tawminasi Chief Minister Siroi Festival state ki thangda pangthokpa ngamba sarkar gi chauna mai pakpani Governor Mauna Hama Thori Yanduna Siramle Nisa Saba Miyoi ama uralakpa polam singa fagat kre Loisilakpada maruiba pau amuka hana pijari. Ahumlak suba Siroi Lily Festival ngasi loisinkhre Siroi Lily bu ngak senduna thambagi tangai fadaba leire haina Manipuri Governor Dr. Najma Haptulana miyamgi pukning chingsinkhre. Kangluk naiba wakalonda thabak tawnarakpana lamdam asigi laingak londa achobo khuro oire haina Manipur gi Chief Minister N Birena phongdokre. Manipur Pollution Control Board na Imphal City manungda noise pollution amadi air pollution gi sang kaya yamna hengatpage haiba yengsingadori. Amadi lamdam asigi nat amadi chatnabi bu masak takpada literature dance amadi music na choba thongdang lori haina Manipur gi saknai rava film maker Aribam Syam Sarmana haikre. Ngasigi oinadi Manipuri pau matang sida lojare mi yang tabi bu namakpu ARUNBALA amka hana khurumjare. Taibol ang tang aibi ko. Kidoroge, kari lerge. Taibol, nang busian kyang parge. Kay sunata ba school gi oja macha ma uraga. Club sabada donation ga tarodana. Nate, Taibol gi dubo aingon da singnari ba haibidro. Choba, nang na haidubo kaino. Laikai gi chakhat thorang gi damakta club ama sabada aina aigi leijaba sel khardang donation tobasida nangonda kyang kairge. Kai, yam sathina kai grabjani. Nang munaran kyam lairage. Gari masa ambuk tu mangamde. Hauji suna khong sali. Ai khogi di yeng. Makhong mari pan man. Sida junati makhal makhal. Nasagi imungi laita lara da sina gi di haidadana. Nang na lekai sida club sab gi donation ga tarodana. Nate nang gi ji ai gi against the vote ka lekin khaliro. Choba. Mi ma cha gi wangang kano.